마마고 이비 나다 아코이시나 핵 복바가 마기네 콤랑지 비탁비라바 마나 람바가서 핵 비탁비라바 아다기 뭐 까리 하이타레 마나가 사이기 insecure 에다나 아이디 에케 오케이 만 핵 까빠 마탐세 마카리 레라게 낭보 카이다우라게 가이나 타우다나 마기 nga 사이기 애니 아소트파 카이게 레람바 pu나 막싱아세 로이나 생독비라 아코이기 comfortable position 남마다 탐비바 ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣ ꯁꯨꯃꯥꯏꯅ ꯌꯣꯛꯂꯛꯄ ꯑꯉꯥꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯔꯕ ꯈꯣꯝꯂꯥꯡꯗꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯥꯏ ꯃꯥꯅ ꯀꯞꯄꯛꯄ ꯃꯇꯝꯁꯤꯗ ꯃꯕꯨꯛ ꯊꯜꯂꯒꯁꯨ ꯀꯩꯗꯧꯔꯦ ꯄꯣꯞ ꯐꯨꯕꯤꯗꯅ ꯃꯉꯣꯟꯗ lumbu ꯁꯥꯍꯟꯕꯤꯗꯅ ꯃꯃꯥꯒ ꯃꯥꯒꯁꯦ skin to skin contact ꯀꯣ ꯀꯣꯟꯃꯤꯟꯅꯗꯅꯒ ꯑꯩꯈꯣꯏ ꯔꯨꯃꯤꯡ ꯏꯟꯒ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯒ ꯆꯥꯎꯔꯛꯄ ꯑꯉꯥꯡꯁꯤꯗꯤ ꯀꯣ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯒꯜꯂꯤ ꯃꯤꯕꯨ ꯊꯥꯖꯕ ꯑꯣꯀꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ